ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯥꯎꯔꯦꯜ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯏꯕꯣꯇꯣꯝꯕꯒ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯠꯂꯤ꯫ ꯆꯠꯅ ꯆꯠꯅ ꯏꯕꯣꯇꯣꯝꯕꯅ ꯍꯥꯏ, "ꯇꯥꯗ, ꯍꯟꯗꯛꯀꯤ ꯂꯧ ꯎꯕꯁꯤꯕꯨ ꯀꯝꯗꯧꯕꯤꯔꯒꯦ? ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅꯒ ꯁꯨꯅꯤꯡꯗꯕꯅꯤ, ꯃꯤꯔꯣꯜꯅꯒ ꯂꯩꯖꯗꯕꯒ, ꯍꯧꯖꯤꯛꯇꯕꯨ ꯁꯝꯄꯣꯠ ꯈꯣꯏꯕꯇ ꯉꯥꯏꯔꯤꯅꯦ꯫ ꯏꯕꯣꯇꯣꯝꯕ, ꯍꯟꯗꯛꯇꯤ ꯅꯪ ꯇꯥꯗꯅ ꯈꯖꯤꯛ ꯃꯥꯡꯖꯧꯅꯅ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ ꯈꯟꯗꯅ ꯐꯅꯗꯤ ꯍꯧꯖꯤꯜꯂꯦ꯫ ꯂꯧꯍꯣꯟꯒꯗꯨ ꯇꯒꯠ ꯇꯦꯛꯈꯩ ꯅꯤꯡꯊꯤꯅ ꯍꯧꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯗ ꯎꯀꯥꯏ ꯇꯛꯅꯅꯕꯁꯨ ꯍꯥꯏꯔꯝꯕꯅꯤ, ꯍꯧꯕ ꯍꯧꯔꯝꯂꯅꯤ꯫ ꯑꯣ, ꯐꯩ ꯐꯩ, ꯇꯥꯗ ꯑꯩꯈꯣꯏꯗꯤ ꯊꯕꯛꯁꯦ ꯍꯌꯦꯡꯒꯤ ꯍꯥꯏꯅ ꯊꯝꯗꯕꯅꯤꯅ ꯈꯨꯃꯥꯡ ꯍꯦꯛꯇ ꯆꯥꯎꯁꯤꯜꯂꯤ꯫ ꯈꯪꯗꯦ ꯑꯩꯒꯤꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯧ ꯌꯥꯝꯗꯦ, ꯁꯪꯒꯝ ꯑꯃꯈꯛꯇꯅꯤ, ꯇꯥꯗꯒꯤꯗꯤ ꯄꯥꯔꯤ ꯃꯔꯤ ꯃꯉꯥꯅꯤꯗꯣ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯂꯧ ꯂꯤꯡꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯅꯦꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯒ ꯌꯨꯝꯊꯪꯅꯕꯤ ꯏꯕꯦꯝꯃ ꯊꯔꯣꯗꯨꯁꯨ ꯄꯥꯎ ꯈꯔ ꯍꯥꯏꯕꯤꯒꯦ꯫ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯒ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯖꯕꯅꯤꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯕꯛꯇ ꯊꯤꯗꯨꯅ ꯂꯩꯖꯕꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ꯫ ꯍꯣꯏ ꯍꯣꯏ, ꯅꯪ ꯇꯥꯗꯗꯤ ꯆꯥꯊꯣꯛꯄ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯅꯪꯅꯅꯦ ꯄꯥꯎ ꯈꯔ ꯍꯦꯛ ꯄꯤꯈ꯭ꯔꯣꯀꯣ꯫ ꯑꯗꯨꯕꯨ ꯇꯥꯗ, ꯂꯧ ꯌꯥꯝꯗꯨꯕꯨ ꯍꯌꯦꯡ ꯂꯧ ꯂꯣꯛꯂꯒ ꯀꯝꯗꯧꯕ? ꯅꯠꯇꯦ, ꯊꯝꯐꯝꯕꯨ ꯂꯩꯒꯗ꯭ꯔꯅꯦ ꯇꯥꯗ? ꯏꯕꯣꯇꯣꯝꯕ, ꯅꯪ ꯇꯥꯗꯅ ꯀꯨꯝ ꯑꯃꯒꯤ ꯆꯥꯅꯕ ꯀꯩꯗ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯂꯥꯏꯔ ꯅꯪ ꯀꯌꯥꯗ ꯌꯦꯟꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯇꯥꯗ ꯑꯩꯈꯣꯏꯗꯤ ꯄꯨꯛꯆꯦꯜꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ, ꯂꯧ ꯌꯥꯝ ꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯒ ꯃꯥꯟꯅꯗꯦ꯫ ꯃꯈꯣꯏꯗꯤ ꯐꯧꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯀꯩꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯒ ꯍꯀꯨꯝ ꯆꯍꯤꯒꯤꯗꯣ ꯂꯣꯏꯅ ꯆꯥꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯦꯡꯗꯣ ꯈꯣꯛꯅꯝ ꯅꯝꯂꯒ ꯃꯥꯡꯗꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ, ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯣꯇꯣꯝꯕ, ꯑꯔꯤꯛꯄꯒꯤ ꯃꯃꯜ ꯁꯨꯝꯅ ꯆꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯁꯨ ꯃꯐꯩꯅꯦ ꯍꯥ꯫ ꯀꯩꯗꯧꯅꯤ, ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯃꯈꯛꯇꯅꯤ ꯄꯣꯛꯂꯤꯕ, ꯃꯥꯒꯤ ꯂꯟꯊꯨꯝ ꯈꯖꯤꯛ ꯂꯦꯞꯁꯤꯟꯕꯤꯔꯒ ꯌꯥꯔꯦ ꯃꯈꯜꯂꯤꯗ ꯅꯪ ꯇꯥꯗꯗꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯁꯥꯎꯔꯦꯜ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯄꯗ ꯏꯕꯣꯇꯣꯝꯕꯗ ꯍꯥꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯣꯇꯣꯝꯕ, ꯅꯪ ꯇꯥꯗꯒꯤ ꯀꯣꯟꯊꯣꯡꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ, ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ꯫ ꯐꯅꯤ ꯐꯅꯤ ꯇꯥꯗ, ꯂꯩꯕꯤꯍꯧꯔꯣ, ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯍꯥꯏꯗꯨꯅ ꯁꯥꯎꯔꯦꯜ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯕꯦꯊꯣꯏꯅ ꯄꯥꯈꯪ ꯃꯆꯥ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯅꯥꯎꯕꯅ, "ꯏꯆꯦ ꯑꯕꯦꯊꯣꯏ, ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯋꯥꯔꯤꯈꯩ ꯎꯀꯥꯏ ꯇꯛꯂꯤꯅꯤ ꯑꯩꯈꯣꯏꯁꯨ, ꯈꯨꯠꯁꯨꯃꯜ ꯁꯦꯜꯗꯣ ꯌꯥꯝꯃꯟꯗꯦ, ꯈꯔ ꯍꯥꯞꯄꯤꯌꯨ." "ꯅꯥꯎꯕ, ꯏꯆꯦꯅ ꯄꯤꯔꯤꯁꯤ ꯌꯥꯔꯕꯅꯤ, ꯊꯕꯛꯁꯦ ꯅꯇꯣꯝꯇ ꯁꯨꯕ ꯅꯠꯇꯦꯀꯣ, ꯃꯌꯥꯝ ꯂꯣꯏꯅ ꯁꯨꯃꯤꯟꯅꯔꯤꯕꯅꯤ꯫ ꯅꯪ ꯅꯇꯣꯝꯇ ꯁꯦꯜ ꯌꯥꯝ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯇꯩ ꯏꯅꯥꯎꯆꯥ ꯍꯣꯏ, ꯇꯣꯝ ꯍꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯄꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯂꯧꯑꯣ꯫ ꯃꯣꯏꯗꯤ ꯃꯆꯤꯜ ꯑꯁꯦ ꯍꯥꯏꯕ ꯉꯝꯗꯕꯒꯤ, ꯑꯁ ꯏꯇꯥꯎꯆꯥ ꯅꯣꯏꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ, ꯑꯩ ꯏꯇꯣꯝꯇ ꯁꯨꯝ ꯍꯥꯏ ꯂꯩ." ꯏꯅꯥꯎꯆꯥꯅ, "ꯍꯣꯏ ꯏꯆꯦ ꯑꯕꯦꯊꯣꯏ, ꯁꯦꯜꯁꯦ ꯈꯤꯇꯪꯒꯗꯤ ꯍꯥꯞꯄꯤꯌꯨ." ꯇꯣꯝꯕꯅ, "ꯍꯣꯏ, ꯁꯦꯜꯁꯦ ꯌꯥꯝ ꯀꯛꯃꯟꯈ꯭ꯔꯦ, ꯈꯤꯇꯪꯗꯤ ꯍꯥꯞꯄꯤꯌꯨ ꯏꯆꯦ ꯊꯣꯏ." ꯃꯇꯥꯎꯁꯤꯡꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯑꯕꯦꯊꯣꯏꯒꯤ ꯃꯧꯄꯥ ꯌꯥꯏꯈꯣꯝꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯆꯥ, ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯀꯨꯏꯅ ꯂꯩꯁꯥꯔꯛꯄꯒꯤꯔ ꯀꯩ ꯁꯦꯜ ꯂꯤꯛꯁꯤꯟꯕ ꯑꯣꯈꯥꯛ ꯍꯩꯔꯕꯅꯤ꯫ ꯉꯥꯡꯅꯧ ꯉꯥꯡꯅꯧ, ꯅꯪ ꯈꯨꯠꯁꯨꯃꯜꯗꯣ ꯆꯞ ꯆꯥꯅ ꯂꯧ." ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯁꯥꯎꯔꯦꯜ ꯈꯧꯗꯦꯝꯗꯨꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ, "ꯍꯩ ꯆꯥꯁꯥ, ꯅꯣꯏꯕꯨ ꯈꯨꯠꯁꯨꯃꯜ ꯂꯧꯔꯕ꯭ꯔꯣ?" "ꯏꯄꯥꯒꯤ ꯊꯣꯏ, ꯑꯉꯥꯡꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯜꯗꯨ ꯁꯨꯅꯕ ꯂꯣꯏꯅ ꯄꯤꯕꯤꯈꯣ, ꯑꯗꯨꯒꯅꯦ ꯇꯣꯝꯕ, ꯏꯅꯥꯎꯆꯥ, ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯅꯍꯥꯟ ꯂꯧꯔꯥꯡ ꯁꯨꯕꯒꯤ ꯁꯦꯜ ꯑꯗꯣ ꯂꯧ ꯂꯤꯡꯕ ꯂꯣꯏꯕꯒ ꯄꯨꯟꯅ ꯄꯤꯔꯒꯦ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯐꯅꯤ ꯈꯨꯔꯥ, ꯍꯥꯏꯖꯒꯦ." "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯍꯌꯦꯡ ꯉꯁꯤ ꯂꯧꯍꯣꯟꯗꯣ ꯈꯔ ꯐꯣꯏꯌꯣ, ꯑꯗꯨꯒ ꯆꯥꯏꯕꯁꯨ ꯅꯣꯏ ꯆꯥꯏꯊꯣꯛꯂꯝꯃꯨꯀꯣ." "ꯍꯣꯏ ꯈꯨꯔꯥ, ꯍꯥꯔꯦ ꯀꯌా ꯐꯣꯏꯒꯅꯤ?" "ꯑꯉꯝ ꯑꯃꯈꯩ ꯍꯦꯛ ꯐꯣꯏꯖꯤꯜꯂꯨ, ꯂꯦꯝꯂꯒꯅ ꯃꯊꯪ ꯅꯨꯃꯤꯠꯇ ꯂꯤꯡꯅꯕ꯫ ꯂꯧ ꯄꯔꯤ ꯌꯥꯝꯕꯅꯤꯅ ꯈꯔ ꯑꯃꯅ ꯄꯨꯡꯍꯨꯟ ꯇꯧꯈ꯭ꯔꯕꯅꯤ, ꯈꯔ ꯑꯃꯅꯅꯦ ꯄꯥꯝꯐꯦꯜꯂꯦꯛ ꯇꯧꯁꯤꯜꯂꯦ." "ꯍꯣꯏ ꯐꯅꯤ ꯈꯨꯔꯥ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯇꯥ ꯂꯥꯛꯆꯔꯒꯦ." "ꯍꯣꯏ, ꯃꯁꯤꯅꯅꯦ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ, ꯍꯌꯦꯡ ꯂꯧ ꯄꯦꯡꯕ ꯈꯣꯠꯄ ꯅꯣꯏꯅ ꯂꯣꯏ ꯇꯧꯗꯧꯅꯤꯀꯣ, ꯈꯨꯔꯥꯅꯦ ꯃꯤ ꯑꯃꯨꯛ ꯅꯦꯛꯂꯔꯣꯏꯗꯕꯅꯤꯀꯣ."
ꯍꯣꯏ ꯍꯣꯏ ꯈꯨꯔꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯖꯒꯅꯤ ꯑꯕꯦꯊꯣꯏꯅ ꯃꯔꯛ ꯊꯠꯂꯒ ꯑꯃꯨꯛ ꯍꯥꯏ ꯅꯥꯎꯕ ꯏꯅꯥꯎꯆꯥ ꯇꯣꯝꯕ ꯍꯌꯦꯡꯗꯤꯅꯦ ꯂꯧ ꯂꯤꯡꯕꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯑꯣꯏꯅꯕ ꯏꯆꯦꯅ ꯈꯦꯆ꯭ꯔꯤ ꯍꯧꯗꯣꯏꯅꯤ ꯆꯥꯕ ꯂꯥꯛꯎꯀꯣ ꯐꯅꯤ ꯐꯅꯤꯁꯦ ꯄꯀꯧꯔꯥꯗꯨꯃꯗꯤ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗꯤ ꯏꯅꯥꯎꯆꯥꯅ ꯑꯩꯗꯤ ꯏꯆꯦ ꯊꯣꯏ ꯑꯩꯗꯤ ꯎꯁꯣꯏ ꯎꯇꯤꯗꯣ ꯃꯗꯨꯒ ꯈꯦꯆ꯭ꯔꯤꯗꯨꯒ ꯐꯖꯅ ꯇꯣꯠꯂꯒ ꯃꯍꯤ ꯊꯛꯀꯦ ꯍꯥꯎꯅ ꯁꯦꯝꯕꯤꯔꯝꯃꯨ ꯅꯧꯄꯥꯁꯤꯡ ꯍꯦꯛꯇ ꯐꯨꯗꯔꯗꯧꯅꯤ ꯆꯥꯅꯤ ꯅꯪꯗꯤ ꯈꯔ ꯂꯥꯎꯖꯕꯅꯤꯅ ꯍꯦꯇꯣꯝꯕ ꯅꯪꯗꯤ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯗꯨꯅ ꯀꯔꯤꯒꯤ ꯅꯪꯗꯤ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯑꯩꯒꯤꯗꯤ ꯌꯥꯗ ꯌꯥꯏꯗ ꯏꯆꯦ ꯆꯥꯅꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯍꯥꯎꯇ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯎꯇꯦꯒ ꯂꯩꯖꯗꯦꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯨ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯥꯅꯤ ꯑꯧ ꯅꯪꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ ꯑꯗꯨꯝ ꯆꯥꯅꯤ ꯌꯥꯔꯦ ꯆꯠꯂꯨ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯈꯨꯠꯁꯨꯃꯟ ꯐꯪꯉꯦ ꯑꯝꯇ ꯀꯛꯄꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ ꯑꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯆꯠꯆꯔꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯕꯦꯊꯣꯏ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯀꯩꯅꯥꯍꯜꯒ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯂꯤ ꯈꯦꯆ꯭ꯔꯤ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯎꯇꯤ ꯊꯣꯡꯅꯕꯁꯨ ꯀꯩꯅꯥꯍꯜꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯕꯦꯊꯣꯏꯁꯨ ꯄꯀꯧꯔꯥ ꯍꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯩꯅꯥꯍꯜꯅ ꯃꯆꯥꯗ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯏꯃꯥ ꯌꯦꯟꯗꯦꯝꯁꯤ ꯏꯔꯣꯟꯅꯕ ꯐꯨꯠꯂꯛꯂꯒꯦ ꯂꯣꯟꯕꯗꯤ ꯅꯪ ꯂꯣꯜꯂꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯄꯀꯧꯔꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯤ ꯌꯦꯡꯉꯨ ꯅꯆꯥꯏꯅ ꯍꯧꯕꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯔꯤꯕ꯭ꯔꯣ ꯍꯩꯔꯦ ꯃꯁꯛꯁꯨ ꯐꯖꯔꯦ ꯏꯆꯥꯗꯧꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯗꯧꯅ ꯍꯥꯏꯗꯨꯕꯨ ꯄꯀꯧꯔꯥꯁꯦ ꯊꯤꯔꯦ ꯍꯥꯏꯅꯤꯡꯂꯤꯔꯣ ꯏꯃꯥ ꯅꯪꯕꯣ ꯅꯠꯇꯦꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯐꯖꯩ ꯍꯥꯏꯕꯅꯤꯅꯦ ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤꯌꯦ ꯍꯥꯏꯔꯤꯅꯣ ꯏꯆꯥ ꯊꯤꯗꯦꯀꯣ ꯌꯥꯝ ꯐꯖꯩ ꯀꯔꯤꯒꯤ ꯏꯆꯥꯅ ꯊꯤꯔꯨꯅꯦꯒꯦ ꯍꯣꯏ ꯌꯥꯔꯦ ꯏꯃꯥꯅꯃꯨꯛ ꯍꯥꯏꯖꯤꯟꯅꯗ꯭ꯔꯁꯨ ꯑꯩꯁꯨꯅꯦ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯍꯩ ꯀꯩꯗꯧꯔꯒꯦ ꯊꯤꯕꯅꯦ ꯑꯩꯗꯤ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯕꯤꯗ꯭ꯔꯤꯁꯤꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯩꯅꯥꯍꯜ ꯃꯕꯨꯛꯅꯤꯡꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡ ꯍꯣꯡꯂꯨꯗ ꯇꯞꯅ ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯏ ꯏꯁꯥꯒꯤ ꯁꯛꯇꯝ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯣꯜꯗ ꯐꯖꯩ ꯐꯖꯗꯦ ꯑꯃꯨꯛ ꯊꯤꯔꯨꯕ ꯍꯧꯅꯗꯦꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯖꯔꯦ ꯈꯜꯂꯤꯕ ꯃꯄꯥꯜ ꯊꯣꯡꯒꯤ ꯀꯨꯌꯣꯝ ꯑꯁꯤ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏꯕꯁꯨ ꯑꯗꯨꯃꯛ ꯃꯌꯥꯎꯏ ꯇꯁꯦꯡꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯃꯣꯏ ꯆꯥꯎꯕ ꯃꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯤꯕꯣ ꯍꯣꯏ ꯏꯃꯥ ꯋꯥꯍꯩꯗꯗꯤ ꯌꯥꯝ ꯐꯖꯕ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨꯅꯦ ꯑꯁꯦꯡꯕ ꯇꯥꯏꯕꯪꯁꯤꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇꯤ ꯁꯛꯇ ꯂꯣꯏ ꯌꯦꯡꯅꯩꯌꯦ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯅꯪꯅꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯕꯠ ꯍꯦꯛ ꯀꯛꯄꯁꯤꯗ ꯑꯩ ꯍꯥꯏꯐꯝꯒ ꯈꯪꯗ꯭ꯔꯦꯀꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯍꯥꯟꯗꯁꯨ ꯅꯨꯄꯥ ꯑꯃ ꯑꯩ ꯌꯦꯡꯕ ꯂꯥꯛꯑꯝꯕꯗꯣ ꯍꯦꯛ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯎꯅꯔꯨꯕꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ 4-5ꯗꯤ ꯁꯨꯔꯦꯕ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯃꯥ ꯀꯔꯤꯒꯤ ꯏꯆꯥꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕꯒꯦ ꯃꯈꯣꯏꯅ ꯏꯆꯥꯒꯤ ꯃꯒꯨꯜ ꯈꯪꯗ ꯇꯧꯔꯤꯅꯤ ꯃꯀꯨ ꯌꯦꯡꯂꯒ ꯍꯟꯈ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯇꯨꯔꯦꯜꯒꯤ ꯀꯥꯎꯁꯤꯡꯒꯨꯝꯕꯅꯤ ꯈꯟꯗꯣꯛ ꯏꯆꯥꯁꯤꯗꯤ ꯅꯪꯒꯤꯁꯨ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ ꯍꯣꯏ ꯑꯩꯁꯨ ꯊꯤꯔꯤꯕꯅꯤ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯗꯣ ꯄꯥꯝꯖꯕꯁꯨ ꯂꯩ ꯑꯗꯣ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤꯗ ꯀꯅꯥꯅꯣꯅꯦ ꯏꯆꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯣ ꯅꯠꯇꯦ ꯏꯃꯥ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦꯅꯦ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯏꯃꯥ ꯅꯨꯄꯤꯒꯤꯕꯨ ꯅꯨꯄꯥ ꯍꯥꯏꯕ ꯀꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯥꯟꯅꯗꯦꯁꯦ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯦ ꯑꯩꯅ ꯂꯩꯅꯨꯗꯣ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯔꯤꯉꯩ ꯂꯩꯅꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯍꯣ ꯑꯩ ꯂꯥꯛꯆꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯁꯥꯎꯅꯣ ꯏꯆꯦ ꯑꯕꯦꯊꯣꯏ ꯍꯤꯡꯆꯥꯕꯤ ꯏꯕꯦꯝꯃ ꯊꯦꯡꯃꯟꯈ꯭ꯔꯦ ꯅꯪꯅ ꯂꯥꯛꯏꯁꯦ ꯊꯕꯛꯀ ꯂꯣꯏ ꯂꯣꯏꯗꯧꯔꯦ ꯁꯦ ꯊꯝꯅꯥꯁꯦ ꯑꯝꯇ ꯇꯩꯊꯣꯔꯛꯑꯣ ꯍꯣꯔꯦꯟ ꯁꯤꯗ ꯍꯥꯞꯄꯒ ꯄꯤꯖꯗꯣꯏꯅꯦ ꯈꯦꯆ꯭ꯔꯤꯗꯣ ꯍꯣꯏ ꯇꯩꯊꯣꯔꯛꯀꯦ ꯑꯗꯣ ꯂꯧ ꯂꯤꯡꯕꯤꯁꯤꯡꯗꯨꯕꯨ ꯀꯅꯥ ꯆꯠꯂꯒ ꯀꯧꯔꯨꯗꯣꯏꯅꯣ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯏꯈꯣꯝꯕꯅ ꯃꯥꯏ ꯀꯧꯖꯔꯨꯅꯤ ꯍꯩꯃ ꯑꯗꯨꯗꯤ ꯏꯆꯦ ꯑꯕꯦꯊꯣꯏ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯦ ꯍꯦ ꯂꯩꯅꯨ ꯍꯥꯏꯕꯤ ꯅꯪꯒꯤꯅꯦ ꯑꯩꯈꯣꯏ ꯌꯥꯏꯈꯣꯝꯕꯗ ꯆꯣꯠꯄꯗꯣ ꯇꯧꯔꯅꯨ ꯊꯕꯛꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯁ ꯏꯆꯦ ꯑꯕꯦꯊꯣꯏ ꯅꯪꯁꯤꯗꯤ ꯑꯗꯨꯏ ꯅꯠꯇꯦꯕ ꯁꯨꯝ ꯍꯥꯏꯕꯤ ꯋꯥꯅꯤ ꯃꯈꯨꯠꯇꯨ ꯂꯦꯞꯇ ꯂꯩꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯀꯩꯅꯥꯍꯜꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏ ꯂꯩꯅꯨ ꯏꯆꯥꯗꯤ ꯏꯃꯧ ꯑꯣꯟꯗꯣꯔꯕꯣꯏꯔꯦꯀꯣ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯆꯤꯡꯕꯨꯗꯤ ꯆꯤꯡꯅꯕ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯗꯕꯒꯤ ꯋꯥꯅꯤ ꯍꯣ ꯐꯔꯦ ꯑꯗꯣ ꯅꯆꯦ ꯑꯕꯦꯊꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯈꯤꯁꯤꯀꯣ ꯋꯥꯍꯩ ꯑꯁꯤꯗ ꯂꯩꯅꯨ ꯃꯃꯥꯏꯒꯗꯨ ꯅꯣꯟꯊꯗꯨꯅ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯇꯥꯟꯖꯥꯁꯤꯗ ꯌꯥꯏꯈꯣꯝꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯦ ꯏꯃꯥ ꯂꯣꯏꯔꯕꯣ ꯑꯩ ꯃꯣꯏ ꯃꯌꯥꯝꯗꯣ ꯀꯧꯔꯨꯔꯣꯔꯥ ꯍꯣ ꯀꯧꯔꯨꯔꯣ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯃꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯒ ꯆꯞ ꯆꯥꯅꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯌꯥꯏꯈꯣꯝꯕ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇ ꯂꯩꯅꯨꯕꯨ ꯇꯥꯅꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯃꯤ
ꯂꯩꯅꯣ ꯈꯦꯆ꯭ꯔꯤꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯕꯦ ꯊꯣꯏꯅ ꯍꯣ ꯆꯥꯃꯤꯟꯅꯔꯣ ꯏꯔꯨꯖꯅꯤꯡꯂꯤꯕꯤꯁꯦ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯑꯦꯍꯦ ꯑꯁꯨꯝꯅ ꯂꯧ ꯂꯦꯡꯕꯤ ꯑꯃꯗꯤ ꯊꯕꯛ ꯁꯨꯔꯤꯕꯤ ꯄꯨꯝꯕ ꯀꯥꯔꯛꯇꯨꯅ ꯆꯥꯎꯔꯦꯜꯒꯤ ꯁꯪꯒꯣꯏꯗ ꯄꯣꯊꯥꯔꯔꯦ ꯀꯩꯅꯥꯍꯜꯁꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯏꯆꯜ ꯏꯆꯥ ꯃꯌꯥꯝ ꯐꯤꯗꯥ ꯌꯥꯎꯗꯦꯀꯣ ꯂꯧ ꯃꯔꯥ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯗ꯭ꯔꯦ ꯂꯧ ꯂꯦꯡꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯖꯤꯜꯂꯒꯦ ꯍꯣꯏ ꯐꯔꯦ ꯍꯩ ꯑꯕꯦꯊꯣꯏ ꯂꯩꯅꯨ ꯅꯣꯏꯕꯨ ꯃꯌꯥꯝꯒꯤ ꯈꯦꯆ꯭ꯔꯤꯗꯣ ꯄꯨꯊꯣꯔꯛꯂꯣꯅꯦ ꯅꯅꯤ ꯍꯣꯏ ꯅꯕꯨꯡꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯥꯔꯛꯂꯦꯅꯦ ꯑꯕꯦꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯛꯏ ꯃꯥ ꯂꯩꯅꯨ ꯁꯦ ꯅꯪ ꯊꯝꯅꯥꯁꯤ ꯌꯦꯜꯂꯣ ꯑꯩꯅꯦ ꯈꯦꯆ꯭ꯔꯤ ꯍꯥꯞꯄꯛꯑꯒꯦꯁꯦ ꯍꯣꯏ ꯏꯆꯦ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯂꯩꯅꯨ ꯈꯨꯅꯤꯡꯅ ꯑꯕꯦꯊꯣꯏꯗ ꯀꯛꯀꯛ ꯊꯤꯟꯗꯨꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯕꯦꯊꯣꯏ ꯇꯨ ꯇꯥ ꯂꯩꯆꯤꯜꯁꯦ ꯑꯥꯗ ꯐꯝꯃꯤꯗꯣ ꯄꯀꯧꯔꯥꯗꯣ ꯍꯥꯞꯄꯨꯔ ꯆꯠꯂꯣ ꯏꯕꯦꯝꯃ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯑꯣꯏꯗ ꯆꯠꯂꯣ ꯃꯁꯤꯒꯥꯡꯁꯤꯗꯤ ꯄꯥꯝꯖꯕ ꯃꯥꯅ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯈꯦꯆ꯭ꯔꯤ ꯆꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯕꯦꯊꯣꯏ ꯄꯀꯧꯔꯥꯗꯨ ꯍꯥꯞꯀꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ ꯇꯥ ꯂꯩꯆꯤꯜ ꯄꯀꯧꯔꯥ ꯍꯥꯞꯄꯛꯀꯦ ꯂꯩꯆꯤꯜ ꯁꯛꯐꯝ ꯍꯣꯡꯗ ꯃꯃꯩꯗꯨ ꯅꯣꯟꯈꯠꯂꯛꯇ ꯃꯈꯨꯠ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯍꯥꯞꯄꯗꯣ ꯑꯩ ꯄꯀꯧꯔꯥ ꯆꯥꯅꯤꯡꯗꯦ ꯑꯕꯦꯊꯣꯏ ꯏꯀꯥꯏꯕ ꯈꯖꯤꯛꯇꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯅꯥꯎꯕ ꯇꯣꯝꯕ ꯁꯦ ꯅꯣꯏꯒꯤ ꯍꯥꯞꯄꯛꯀꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ ꯅꯥꯎꯕ ꯃꯌꯥꯒꯗꯨ ꯈꯦꯆ꯭ꯔꯤꯅ ꯍꯦꯛ ꯐꯨꯟꯕ ꯃꯈꯩ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯕꯦꯊꯣꯏ ꯍꯥꯞꯄꯣ ꯃꯇꯨꯝ 4 ꯍꯥꯞꯄꯤꯔꯝꯃꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕꯅꯤ ꯏꯇꯥꯎ ꯑꯅꯤꯁꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯝꯃꯤꯅꯤ ꯃꯣꯏꯒꯤꯁꯨ ꯈꯔ ꯍꯥꯞꯄꯤꯌꯨ ꯏꯆꯦ ꯍꯣꯏ ꯍꯥꯞꯀꯦ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨꯀꯣ ꯍꯥꯏꯔꯒ ꯑꯕꯦꯊꯣꯏ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯂꯝꯂꯒ ꯀꯣꯟꯅꯗꯨ ꯄꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯂꯩꯅꯨꯒ ꯌꯥꯏꯈꯣꯡꯕꯒ ꯈꯦꯆ꯭ꯔꯤ ꯆꯥꯃꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯃꯗꯨꯝ ꯇꯨꯃꯤꯟ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯑꯣ ꯑꯩꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯒ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯃꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛ ꯅꯛꯁꯤꯟꯖꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗ꯭ꯔꯤꯀꯣ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯃꯤꯗ ꯑꯩꯁꯦ ꯇꯥ ꯂꯩꯆꯤꯜ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥꯗ ꯈꯣꯏꯗꯥꯖꯔꯤꯕ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯍꯩꯅꯗꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ ꯁꯦꯜ ꯄꯥꯏꯕ ꯀꯅꯥ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯕꯁꯨ ꯁꯛ ꯊꯤꯕꯤ ꯑꯩꯁꯦ ꯊꯥꯛꯇꯤ ꯑꯗꯨꯃꯛ ꯅꯦꯝꯕꯖꯥꯠꯅꯤꯀꯣ ꯐꯔꯦ ꯃꯥꯅ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯕꯦꯊꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯀꯩꯅꯥꯍꯜꯅ ꯃꯆꯥꯒꯤ ꯑꯋꯥꯕ ꯎꯔꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯆꯥꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕ ꯁꯤꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯊꯤꯒꯅꯤ ꯑꯩꯅ ꯏꯆꯥꯒꯤ ꯏꯌꯥꯅꯨꯄꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯃꯇꯝꯁꯦ ꯁꯨꯝ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯈꯨꯃꯨ ꯊꯣꯛꯄꯤꯗꯒꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯣꯟꯈꯤꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯃꯦꯝꯆꯥꯒ ꯋꯥ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯀꯩꯅꯥꯍꯜ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯃꯦꯝꯆꯥ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤꯅꯣ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯞꯍꯟꯒꯦ ꯍꯥꯎꯕ꯭ꯔꯣ ꯈꯦꯆ꯭ꯔꯤꯗꯨꯕꯨ ꯏꯆꯦ ꯀꯩꯅꯥꯍꯜ ꯌꯥꯔꯅꯤꯗ ꯄꯨꯛꯀ ꯄꯤꯛ ꯍꯦꯛ ꯊꯜꯂꯦ ꯍꯥꯎꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯑꯕꯦꯊꯣꯏꯒꯤ ꯈꯦꯆ꯭ꯔꯤꯁꯦ ꯍꯣꯏ ꯊꯣꯡ ꯊꯥꯛꯄ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯥꯗꯤ ꯑꯗꯨ ꯃꯦꯝꯆꯥ ꯅꯪꯕꯨ ꯏꯆꯦꯒꯤ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅꯦ ꯍꯥ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯅꯅꯥꯎꯗ ꯀꯣꯛ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯃꯦꯝꯆꯥ ꯅꯪꯕꯣ ꯏꯌꯥꯅꯨꯄꯥ ꯊꯤꯕꯒꯤ ꯃꯇꯥꯡꯗꯅꯤꯅꯦ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯥ ꯋꯥꯇꯤꯌꯦ ꯅꯨꯄꯥ ꯌꯥꯝ ꯂꯩ ꯑꯩ ꯍꯦꯛꯇꯅꯦ ꯁꯤꯟꯖꯔꯒꯦ ꯏꯆꯦ ꯑꯗꯨꯗ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯅꯨꯄꯥꯁꯤꯡꯁꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯦꯛꯇ ꯂꯥꯛꯇꯕꯁꯤꯗ ꯏꯆꯦꯁꯦ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯋꯥꯈ꯭ꯔꯕ ꯀꯌꯥꯗꯤ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯌꯦꯡꯂꯤꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯆꯦ ꯌꯥꯅꯤꯡꯗꯕ ꯃꯈꯣꯏ ꯇꯣꯛꯆꯁꯅꯨ ꯌꯥꯅꯤꯡꯕ ꯑꯃꯅꯅꯦ ꯍꯦꯛ ꯃꯔꯩ ꯌꯥꯖꯁꯠ ꯃꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯧ ꯍꯜꯂꯛꯄꯤ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯅꯔ ꯃꯇꯝꯁꯤꯗ ꯏꯆꯥ ꯑꯕꯦꯊꯣꯏꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯨꯅꯤꯒꯦ ꯅꯨꯄꯥ ꯂꯩ ꯏꯆꯦ ꯅꯨꯄꯥ ꯌꯥꯝ ꯂꯩꯌꯦ ꯀꯔꯤꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯣꯍꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯋꯥꯏꯁꯦ ꯈꯖꯤꯛ ꯍꯦꯛ ꯅꯨꯡꯉꯥꯏ ꯃꯦꯝꯆꯥ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯁꯥꯔꯒꯨꯝꯁꯤ ꯍꯌꯦꯡ ꯅꯪ ꯑꯩꯈꯣꯏꯗ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯏꯆꯦꯒ ꯋꯥ ꯈꯔ ꯇꯥꯟꯅꯁꯤꯀꯣ ꯐꯅꯤ ꯏꯆꯦ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯦ ꯍꯣꯏ ꯌꯧꯔꯣ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯂꯩꯆꯤꯜꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯟꯗꯨꯝꯒ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯣꯟꯗꯨꯝꯅ ꯏꯇꯥꯎ ꯂꯩꯆꯤꯜ ꯉꯁꯥꯏ ꯑꯕꯦꯊꯣꯏꯅ ꯅꯪꯒꯤ ꯅꯥꯛ ꯆꯪꯈꯤꯕꯗꯣ ꯑꯩꯗꯤ ꯅꯣꯛꯅꯤꯡꯂꯕꯅꯤ ꯅꯪꯅ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯑꯋꯣꯏꯒꯤ ꯆꯪꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯤ
ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯈꯨꯝꯃꯨ ꯊꯣꯛꯄꯗꯒꯤ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯃꯗꯨ ꯂꯩꯁꯥꯕꯤꯗꯣ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎ ꯀꯣꯟꯗꯣ ꯃꯁꯤꯒꯤ ꯈꯨꯝꯃꯨ ꯊꯣꯛꯄꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯖꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯥꯁꯤ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯛꯅꯦꯅ ꯈꯔ ꯐꯖꯔꯗꯤ ꯑꯩꯁꯨ ꯌꯥꯕꯤꯕ ꯌꯥꯕ ꯑꯗꯣ ꯃꯥꯗꯤ ꯈꯨꯊꯤ ꯑꯃ ꯌꯥꯗꯦꯕ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯎꯕꯗ ꯑꯩꯗꯤ ꯑꯣꯟꯅꯤꯡꯉꯦ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯗꯨ ꯏꯇꯥꯎ ꯂꯩꯁꯦ ꯑꯕꯦꯊꯣꯏꯁꯤ ꯂꯧꯔꯗꯤ ꯅꯪ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯃꯥꯗꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯏꯇꯥꯎ ꯀꯣꯟꯗꯣ ꯃꯥꯅ ꯐꯅ ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯃꯥꯕꯨ ꯍꯩꯅꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤꯗꯤ ꯊꯥꯔꯤꯛꯊꯥ ꯂꯩꯖꯩ ꯑꯩ ꯊꯥꯔꯤꯛꯊꯥ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯏꯆꯜ ꯊꯥꯔꯤꯛꯊꯥ ꯍꯣꯏꯗꯤ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠ ꯐꯖꯩ ꯀꯩꯅꯣ ꯃꯉꯣꯟꯗ ꯉꯥꯎꯗꯕ ꯅꯨꯄꯥ ꯈꯨꯜ ꯑꯁꯤ ꯂꯩꯕ ꯂꯩꯔꯝꯂꯣꯏ ꯐꯖꯕꯅꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯆꯥꯡ ꯇꯥꯗꯕꯤ ꯅꯨꯄꯤꯅꯤ ꯊꯥꯛ ꯃꯥꯟꯅꯕꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯥꯗꯤ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥꯡꯗ ꯑꯕꯦꯊꯣꯏ ꯈꯨꯝꯃꯨ ꯊꯣꯛꯄꯗꯤ ꯂꯩꯍꯧꯔꯦ ꯑꯗꯨꯁꯨ ꯃꯤꯊꯤꯗ ꯑꯗꯨ ꯏꯇꯥꯎ ꯂꯩꯁꯦ ꯊꯥꯔꯤꯛꯊꯥꯗꯣ ꯅꯪ ꯈꯔ ꯀꯨꯞꯅꯗꯤ ꯁꯦꯟꯅꯧꯀꯣ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯔꯤ ꯃꯇꯤꯛ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯇꯥꯏꯀꯣ ꯑꯁ ꯐꯪꯗꯕ ꯃꯤꯅ ꯀꯜꯂꯛꯇꯅ ꯉꯥꯡꯕꯤꯔꯤꯅꯤ ꯏꯇꯥꯎ ꯀꯣꯟꯗꯣ ꯃꯋꯥ ꯂꯧꯔꯨꯅꯨ ꯊꯥꯔꯤꯛꯊꯥꯗꯤ ꯑꯩꯒꯤ ꯂꯦꯞꯄꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯂꯦꯞꯄꯤ ꯑꯩꯈꯣꯏꯅꯤ ꯀꯩꯁꯨ ꯀꯥꯏꯅꯔꯣꯏꯕ ꯍꯣꯏ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅꯕꯨ ꯊꯥꯖꯅꯔꯗꯤ ꯌꯥꯝ ꯐꯩꯗ ꯀꯥꯟꯅꯗꯦꯁꯦ ꯋꯥꯊꯤ ꯉꯥꯡꯅꯗ ꯂꯩꯔꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯉꯁꯤꯒꯤ ꯊꯕꯛꯁꯨ ꯂꯩꯔꯕꯅꯤꯅ ꯊꯥꯔꯤꯛꯊꯥꯒ ꯎꯅꯕ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯏꯅꯦ ꯇꯕꯥꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯩꯔꯝꯒꯅꯤ ꯍꯣꯏ ꯆꯠꯂꯨꯁꯤ ꯌꯥꯏꯅꯦ ꯑꯩꯒꯤꯁꯨ ꯑꯃ ꯌꯦꯡꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈꯤ ꯐꯖꯕꯕꯨ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯑꯁꯦꯡꯕ ꯊꯃꯣꯏꯕꯨꯗꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯇꯥꯕ ꯂꯩꯁꯤꯜꯒꯤ ꯋꯥꯈꯜꯅꯤ ꯑꯕꯦꯊꯣꯏ ꯃꯁꯛꯇ ꯃꯇꯧꯗ ꯆꯪꯈꯣꯟꯕꯤ ꯀꯅꯥ ꯑꯃ ꯑꯣꯏꯔꯨꯗꯕꯅ ꯉꯁꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯤꯕ ꯑꯔꯨꯕꯅꯤ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯝꯂꯝꯒꯅꯤ ꯃꯥꯒꯤꯁꯨ ꯄꯨꯡꯕꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯄꯨ ꯃꯥꯒ ꯂꯥꯏꯕꯛ ꯇꯤꯟꯅꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯣꯝꯗꯅ ꯀꯨꯊꯥꯞꯀꯤ ꯃꯌꯨꯝꯗꯅꯤ ꯃꯦꯝꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯀꯨꯊꯥꯞ ꯃꯦꯝꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ ꯃꯦꯝꯆꯥ ꯂꯥꯎꯅꯦ ꯁꯪꯉꯧꯅꯦ ꯅꯪꯕꯣ ꯍꯩ ꯐꯝꯃꯨꯁꯦ ꯌꯦꯡꯉꯣꯏ ꯃꯦꯝꯆꯥ ꯅꯪꯕꯨ ꯑꯅꯧꯕ ꯄꯥꯎ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯕꯨ ꯏꯅꯦꯅ ꯍꯥꯏꯕꯗꯣ ꯐꯪꯂꯕ꯭ꯔꯣ ꯐꯪꯂꯤ ꯏꯅꯦ ꯐꯪꯂꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯗꯤ ꯃꯇꯝꯗꯣ ꯐꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦꯅꯦ ꯑꯗꯨꯗ ꯑꯩ ꯉꯔꯥꯡꯁꯦ ꯏꯅꯦꯒꯤ ꯅꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯣ ꯉꯝꯗ꯭ꯔꯕꯅꯦꯃꯤ ꯑꯗꯣ ꯋꯥꯔꯤꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯍꯥꯏꯃꯤ ꯅꯪꯕꯨ ꯁꯠ ꯇꯝꯃꯨꯅꯦ ꯃꯦꯝꯆꯥ ꯅꯪꯕꯨ ꯏꯅꯦꯗꯤ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦ ꯌꯥꯝ ꯐꯈ꯭ꯔꯦ ꯏꯅꯦ ꯂꯧ ꯌꯥꯝ ꯆꯥꯕ ꯁꯦꯟꯆꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯁꯨꯕꯤꯅꯤ ꯃꯁꯤ ꯑꯍꯜꯗꯨꯕꯨꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗꯒꯗ ꯂꯩꯌꯦ ꯏꯅꯦ ꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯆꯣꯞꯄꯔꯣꯏꯗꯕ ꯏꯃꯨꯡꯅꯦꯃꯤ ꯏꯅꯦ ꯅꯪꯕꯨ ꯏꯁ ꯃꯦꯝꯆꯥ ꯁꯦꯜ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯏꯅꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯍꯣ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯣꯏꯔꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯨꯅꯦ ꯌꯥꯔꯦ ꯃꯄꯥꯝꯗꯒ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯇꯅꯕ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯆꯍꯤ 63-64ꯄꯨ ꯁꯨꯔ ꯃꯥꯜꯂꯤꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯏꯆꯥ ꯇꯣꯂꯣꯝꯕꯒꯤ ꯆꯍꯤꯒ ꯌꯦꯡꯅꯔꯕꯗꯤ ꯆꯍꯤ 2-3ꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯅꯔꯤꯕꯁꯦ ꯍꯣꯏ ꯃꯥꯅꯤ ꯏꯅꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯃꯈꯥ ꯍꯥꯏꯌꯨꯅꯤ ꯅꯪꯕꯨ ꯄ꯭ꯔꯞ ꯃꯦꯝꯆꯥ ꯅꯪꯒꯤ ꯄꯥꯎ ꯈꯨꯇꯝꯁꯤꯗꯤ ꯏꯅꯦꯗꯤ ꯉꯥꯏꯉꯝꯈꯤꯗ꯭ꯔꯤꯍꯦ ꯁꯩꯇ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯍꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯅꯦ ꯃꯔꯝ ꯀꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯕ ꯖꯥꯠꯅꯤ ꯌꯨꯝ ꯀꯣꯏꯕꯅꯒꯅꯦ ꯍꯩꯒꯗꯧꯔꯤꯕ ꯁꯦꯜꯒ ꯄꯥꯏ ꯍꯥꯏꯗꯤ ꯃꯤꯀꯧ ꯃꯤꯆꯥꯟꯒꯁꯤꯅꯅꯦ ꯐꯈ꯭ꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯊꯣꯡꯕ ꯊꯥꯛꯄꯅꯒ ꯍꯩꯔꯤꯕ ꯃꯕꯨꯛ ꯃꯄꯥꯎꯅꯒ ꯐꯈ꯭ꯔꯕ ꯑꯗꯨꯕꯨ ꯏꯅꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯦꯝꯆꯥ ꯅꯪꯕꯨ ꯃꯥꯒꯤ ꯃꯁꯛꯇꯣ ꯈꯖꯤꯛ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯦꯝꯆꯥ ꯌꯣꯡꯒ ꯃꯥꯜꯂꯕ꯭ꯔꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯌꯣꯡꯕꯨꯗꯤ ꯃꯥꯟꯕ ꯅꯠꯇꯦꯗ ꯏꯅꯦ ꯑꯗꯨꯒꯤ ꯅꯠꯇꯕ ꯀꯨꯁꯨ ꯈꯖꯤꯛ ꯃꯨꯏꯌꯦ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯌꯥꯝ ꯄꯥꯛꯏ ꯃꯌꯥꯗꯨꯁꯨ ꯄꯣꯏꯌꯦ ꯏꯅꯦ ꯑꯗꯨꯅ ꯈꯖꯤꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤꯗ ꯏꯃꯥꯏ ꯄꯦꯝꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯅꯦꯗꯤꯅꯦ ꯌꯣꯡꯒ ꯃꯥꯜꯂꯕꯣꯏ ꯈꯜꯂꯨꯔꯦ ꯅꯪꯒꯤ ꯈꯨꯍꯥꯏꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯁꯦ ꯃꯈꯥꯗꯣ ꯇꯥꯔꯨ ꯀꯩꯗꯧꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯃꯁꯥꯗ ꯏꯅꯦ ꯃꯃꯥꯏꯗꯣ ꯈꯤꯇꯪ ꯀꯩꯗꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯁ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯃꯁꯛ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯏꯃꯧꯗꯣ ꯀꯣꯛ ꯍꯦꯛ ꯄꯨꯗꯨꯅ ꯂꯥꯛꯄ ꯌꯥꯔꯕꯗꯤ ꯏꯅꯦꯒꯤ ꯈꯨꯠꯇꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛ ꯍꯦꯛ ꯁꯤꯟꯅꯔꯗꯧꯅꯤ ꯏꯅꯦ ꯑꯗꯨꯕꯨ
ꯍꯩꯅꯤ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯗꯨꯗꯤ ꯌꯥꯗꯦꯗꯣ ꯏꯅꯦ ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯦꯝꯆꯥ ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯤꯗꯣ ꯏꯅꯦꯗꯤ ꯂꯨꯍꯣꯡꯅꯕꯒꯤ ꯄꯣꯠꯆꯩꯒ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯍꯦꯛ ꯂꯩꯅꯤꯡꯂꯦꯅꯦꯍꯦ ꯑꯗꯣ ꯏꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯆꯦ ꯀꯩꯅꯥꯍꯜꯗꯣ ꯃꯍꯥꯛꯅ ꯏꯅꯦꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯍꯟꯅꯤꯡꯉꯤꯅ ꯍꯥꯏꯍꯧꯔꯤꯕ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯆꯠꯁꯤꯒꯦ ꯃꯦꯝꯆꯥ ꯍꯌꯦꯡꯁꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤꯔꯣ ꯅꯪꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯁꯪꯒꯗ꯭ꯔꯥꯏꯃꯤ ꯏꯅꯦꯗꯤꯅꯦ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯁꯤ ꯌꯥꯗ ꯌꯥꯏ ꯍꯌꯦꯡ ꯑꯣꯏꯒꯦꯔꯥ ꯍꯪꯆꯤꯠ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯈꯔ ꯋꯥꯕꯤꯕ ꯇꯥꯔꯦꯀꯣ ꯃꯦꯝꯆꯥ ꯏꯅꯦꯅꯅꯦ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯑꯁꯤ ꯈꯛ ꯀꯥꯎꯔꯣꯏꯃꯤ ꯅꯪꯕꯨ ꯑꯣꯟꯊꯣꯛꯄ ꯏꯅꯦ ꯀꯔꯤꯒꯤ ꯇꯧꯕꯤꯃꯜꯅꯣꯗ ꯑꯗꯨꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯏꯅꯦ ꯃꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯏꯔꯥꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤꯅꯦ ꯃꯦꯝꯆꯥ ꯌꯦꯡꯉꯣꯏ ꯉꯥ ꯑꯆꯧꯕ ꯑꯃꯅꯦ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯨꯅ ꯍꯦꯛꯇ ꯄꯨꯔꯁꯤ ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯀꯩꯊꯦꯜ ꯀꯥꯔꯒ ꯂꯩꯃꯤꯟꯅꯁꯤ ꯃꯦꯝꯆꯥ ꯇꯥꯟꯅꯗꯅ ꯑꯗꯨꯒꯅꯦ ꯏꯃꯧꯗꯨꯅ ꯊꯣꯡꯍꯜꯂꯒꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯁꯨ ꯉꯥꯏꯗꯅ ꯍꯥ ꯃꯦꯝꯆꯥ ꯍꯩꯃ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯏꯅꯦꯅ ꯍꯔꯥꯎꯕꯗꯨꯗ ꯈꯨꯝꯕꯒ ꯂꯣꯏꯅ ꯀꯥꯎꯔꯦ ꯑꯩꯗꯤ ꯏꯁ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯅꯪꯕꯨ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯣ ꯍꯌꯦꯡ ꯑꯣꯏꯍꯟꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯋꯥꯅ ꯉꯥꯏꯗꯧꯔꯤꯗꯀꯣ ꯏꯅꯦꯗꯤ ꯐꯔꯦ ꯁꯤ ꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯂꯣꯝꯕꯒ ꯑꯃꯨꯛꯇꯪꯗꯤ ꯃꯁꯛ ꯈꯪꯗꯣꯛꯅꯍꯟꯁꯤ ꯃꯁꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯍꯟꯕꯁꯨ ꯐꯩꯗꯅꯀꯣ ꯏꯅꯦ ꯁꯛ ꯈꯪꯅ ꯊꯣꯛꯄ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯁꯤꯗꯅꯤꯁꯦ ꯃꯦꯝꯆꯥ ꯑꯩꯅ ꯏꯄꯥꯏ ꯊꯕꯥꯏ ꯍꯧꯔꯤꯕꯁꯦ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯏꯅꯦ ꯑꯩꯅꯅꯦ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯁꯨꯞꯅꯇꯒꯤ ꯏꯃꯧ ꯑꯃ ꯄꯥꯝꯖꯔꯨꯕꯒꯤꯅꯤꯀꯣ ꯃꯦꯝꯆꯥ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯁꯛ ꯃꯇꯧꯁꯦ ꯈꯖꯤꯛꯇꯪ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯅꯦꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯤꯜꯂꯨꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯁꯨ ꯏꯆꯥꯕꯨ ꯍꯣꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕꯤꯔꯦ ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤꯕꯗ ꯏꯀꯥꯏꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯕꯗꯅꯦ ꯏꯅꯦꯒꯤ ꯊꯋꯥꯏ ꯑꯁꯦ ꯄꯣꯔꯣꯛ ꯆꯥꯛꯄꯅꯤꯅꯦ ꯃꯦꯝꯆꯥ ꯌꯦꯡꯉꯣꯏ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤꯕꯗꯣ ꯅꯨꯄꯤꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯔꯛꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯤꯃꯗꯤꯅ ꯃꯗꯨꯒꯤ ꯏꯀꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯛ ꯐꯥꯗ꯭ꯔꯤꯕꯅꯤꯅꯦ ꯏꯅꯦꯗꯤ ꯏꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯌꯨ ꯃꯄꯨꯅ ꯇꯝꯂꯝꯗꯕꯅꯅꯤ ꯈꯟꯗꯣꯛꯄꯤꯔꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯗꯦ ꯏꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯔꯥꯎ ꯌꯥꯊꯣꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯒꯦꯅꯦ ꯏꯅꯦ ꯂꯥꯏ ꯃꯁꯤꯡ ꯁꯨꯔꯦ ꯏꯅꯦꯅ ꯈꯨꯔꯨꯝꯂꯤꯕꯁꯦ ꯀꯅꯥꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯎꯕꯗꯅꯦ ꯃꯗꯨ ꯐꯥꯎꯕ ꯄꯥꯛꯊꯔꯕꯅꯦ ꯑꯩꯁꯦ ꯏꯃꯧ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨꯅꯦ ꯏꯅꯦ ꯃꯤꯅ ꯑꯃꯅꯤꯡ ꯂꯥꯏꯅ ꯑꯃꯇꯪ ꯑꯣꯟꯅ ꯇꯩꯅꯒꯟꯕꯁꯤꯗ ꯃꯤꯅ ꯅꯤꯡꯖꯕꯗꯨꯒ ꯂꯥꯏꯅ ꯇꯝꯕꯤꯕꯗꯨꯒ ꯍꯦꯛ ꯆꯥꯟꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯏꯅꯦ ꯃꯗꯨꯃꯥꯏꯅꯒ ꯇꯧꯔꯕꯗꯤ ꯃꯤꯌꯥꯝꯁꯤꯡꯁꯤ ꯂꯥꯏꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯊꯥꯒꯠꯅꯈ꯭ꯔꯅꯤꯕꯨ ꯏꯅꯦ ꯃꯦꯝꯆꯥ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯅꯍꯦ ꯏꯊꯟꯇ ꯉꯥꯏꯔꯕꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯞꯅꯤꯡꯕꯣꯏ ꯑꯩ ꯂꯩꯐꯝꯒ ꯈꯪꯗꯦꯃꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕ ꯆꯥꯛꯀꯁꯦ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦꯃꯤ ꯃꯦꯝꯆꯥ ꯅꯪꯕꯨ ꯄꯪꯈꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯏꯅꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯒ ꯂꯩꯅꯥ ꯂꯥꯛꯇꯨꯅ ꯊꯨꯅ ꯁꯤꯅꯅꯕꯅꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤꯁꯦ ꯁꯤꯈꯤꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯏ ꯁꯪꯂꯅꯤꯗ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯩꯍꯩꯗꯤꯗꯩꯅꯦ ꯀꯨꯏꯅ ꯍꯤꯡꯗꯧ ꯃꯤꯗꯨꯗꯤ ꯁꯤꯅꯤꯡꯂꯦ ꯍꯥꯏꯗꯨꯅꯁꯨ ꯁꯤꯌꯨ ꯈꯛ ꯌꯥꯗꯕꯅꯤ ꯁꯤꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯂꯥꯏꯕꯛꯇ ꯄꯨꯟꯁꯤ ꯇꯦꯟꯅ ꯇꯝꯂꯝꯂꯕꯗꯤ ꯑꯃꯨꯛ ꯁꯤꯔꯤꯕꯗꯨꯅꯤ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣ ꯆꯠꯂꯨ ꯏꯍꯦ ꯉꯥꯏꯈꯣꯅꯦ ꯃꯦꯝꯆꯥ ꯅꯪꯕꯨ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯣ ꯁꯣꯏꯗꯅ ꯆꯠꯂꯨꯔꯁꯤꯀꯣ ꯑꯩ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯔꯒ ꯉꯥꯏꯗꯨꯅ ꯂꯩꯔꯗꯣꯏꯅꯤ ꯍꯣꯏ ꯆꯠꯁꯤ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯃꯦꯝꯆꯥ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯏꯆꯥꯒꯤ ꯃꯧꯗꯤ ꯁꯣꯏꯗꯅ ꯐꯪꯗꯣꯔꯦꯗꯅꯁꯦ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯪꯅꯅꯦ ꯍꯟꯗꯛꯀꯤꯁꯤꯃꯠꯇꯗꯤ ꯁꯣꯏꯍꯟꯕꯤꯔꯅꯨꯀꯣ ꯖꯣꯏ ꯑꯁꯨꯝꯅ ꯇꯣꯂꯣꯝꯕꯒꯤ ꯑꯄꯣꯛꯄꯤ ꯀꯨꯊꯥꯞ ꯍꯔꯥꯎ ꯀꯩꯅꯥꯍꯜꯒꯤ ꯃꯌꯨꯝꯗ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯨꯗꯨꯅ ꯃꯃꯧ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯃꯧ ꯑꯃꯠꯇꯕꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯅꯤꯡꯖꯔꯤꯕꯤ ꯀꯨꯊꯥꯞꯇꯤ ꯑꯕꯦꯊꯣꯏꯒꯤ ꯐꯖꯗ꯭ꯔꯕ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯎꯔꯨꯗ꯭ꯔꯤ ꯑꯕꯦꯊꯣꯏꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯗꯨꯅ ꯍꯔꯥꯎ ꯍꯜꯂꯛꯂꯝꯃꯤ ꯀꯩꯅꯥꯍꯜꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯃꯌꯥ ꯑꯃꯠꯇꯕꯨ ꯂꯩꯔꯕꯗꯤ ꯈꯟꯅ ꯍꯔꯥꯎ
ꯃꯆꯥ ꯃꯁꯦꯟ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯣꯏꯔꯦ ꯀꯨꯊꯥꯞꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯤꯁꯨ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯀꯨꯊꯥꯞ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯃꯦꯝꯆꯥ, ꯑꯉꯥꯡ ꯃꯁꯦꯜ ꯎꯅꯍꯟꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯃꯁꯤ ꯌꯧꯔꯛꯄꯁꯤꯗꯅꯤꯀꯣ ꯏꯅꯦꯅ ꯀꯣꯛꯀꯤ ꯁꯝ ꯑꯁꯦ ꯆꯞ ꯆꯞ ꯌꯨꯡꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯃꯤꯅ ꯃꯆꯤꯟ ꯊꯣꯛꯅ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯆꯠꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯩꯅꯦ? ꯆꯠꯄꯕꯨꯗꯤ ꯆꯠꯍꯟꯒꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯍꯟꯕꯁꯦ ꯏꯅꯦꯅ ꯄꯥꯝꯗ꯭ꯔꯕ꯫ ꯏꯃꯧꯗꯨꯅ ꯏꯆꯥꯕꯨ ꯎꯕꯗ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯗ ꯃꯦꯝꯆꯥ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯅꯦꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ, ꯌꯥꯝꯁꯨ ꯅꯨꯡꯁꯤ, ꯏꯃꯧ ꯑꯣꯏꯖꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩꯗꯤ ꯏꯃꯤꯠꯁꯤꯗ ꯁꯪ ꯁꯪ ꯎꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯃꯦꯝꯆꯥ꯫ ꯅꯨꯡꯁꯤꯔꯕꯅꯤꯅ ꯃꯁꯛꯇꯨꯁꯨ ꯀꯩꯁꯨ ꯊꯤꯔꯛꯇ꯭ꯔꯦ ꯑꯩꯉꯣꯟꯗꯗꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯗ ꯀꯔꯝ ꯍꯧꯗꯣꯛꯁꯤꯒꯦ ꯈꯜꯂꯤꯕ ꯑꯩꯁꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯕꯨ ꯇꯣꯂꯣꯝꯕꯗꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯣꯏꯅꯦ? ꯍꯣꯏꯅꯦ ꯈꯪꯗ꯭ꯔꯤꯅꯦ, ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯣꯏꯁꯤ ꯀꯗꯥꯏ, ꯑꯩꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯂꯥꯛꯇꯨꯅ ꯑꯁ ꯁꯤꯕꯨ ꯁꯤꯗꯦꯗ ꯑꯩ꯫ ꯑꯗꯣ ꯏꯕꯦꯝ ꯃꯦꯝꯆꯥ, ꯏꯅꯦꯒꯤ ꯌꯨꯝꯁꯨ ꯌꯧꯒꯗꯧꯔꯦ, ꯅꯪ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯆꯪꯂꯨꯁꯤ꯫ ꯏꯆꯥ ꯅꯨꯄꯥꯗꯅꯦ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯔꯝꯒꯦꯔ ꯏꯃꯤ? ꯌꯥꯏꯌꯦ ꯏꯅꯦ, ꯑꯩ ꯍꯥꯏꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ, ꯅꯪꯅꯦ ꯑꯃꯨꯛꯇ ꯂꯩꯈꯩ ꯇꯥꯅ ꯍꯥꯏꯔꯝꯃꯨ꯫ ꯍꯥꯏꯗꯨꯅ ꯀꯨꯊꯥꯞ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯞ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯇꯣꯂꯣꯝꯕ, ꯏꯃꯥ ꯍꯜꯂꯛꯑꯦ, ꯅꯇꯩꯃ ꯃꯦꯝꯆꯥꯁꯨ ꯂꯥꯛꯑꯦ, ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ꯫ ꯍꯥꯏ ꯑꯃꯨꯛꯇ ꯊꯣꯔꯛꯎꯁꯤ, ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦ꯫ ꯇꯣꯂꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯏꯃꯥ ꯀꯩ ꯍꯥꯏꯒꯦ, ꯑꯩꯕꯨ ꯀꯧꯔꯤꯕꯣ? ꯏꯇꯩꯃꯁꯨ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯇꯣꯂꯣꯝꯕ, ꯌꯦꯡꯉꯣꯏ, ꯏꯅꯦꯒ ꯑꯩꯈꯣꯏ ꯍꯨꯝꯅꯦ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤ ꯍꯥꯏꯗꯅ ꯏꯇꯩꯃ ꯂꯥꯛꯂꯝꯂꯤꯕ꯫ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯤꯕꯅꯣ ꯏꯇꯩꯃ? ꯏꯇꯩꯃꯅ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯌꯥꯅꯤ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ꯫ ꯃꯦꯝꯆꯥ, ꯅꯪ ꯋꯥꯔꯤ ꯁꯥꯔꯝ, ꯑꯩ ꯏꯃꯨꯡꯗꯒꯤꯅꯦ ꯍꯩ ꯂꯧꯊꯣꯛꯂꯨꯒꯦ, ꯍꯩ ꯃꯦꯠꯇꯨꯅ ꯆꯥꯁꯤ, ꯀꯨꯏꯔꯣꯏ, ꯁꯠ ꯊꯣꯔꯛꯀꯦ꯫ ꯁꯥꯔꯝꯃꯨ ꯁꯥꯔꯝ, ꯋꯥꯔꯤ ꯁꯥꯔꯝ꯫ ꯏꯅꯦ ꯌꯥꯔꯅꯤ, ꯆꯥꯔꯒꯨꯝꯁꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯆꯥꯁꯤ, ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯆꯪꯂꯨꯒꯦ꯫ ꯍꯥꯏꯗꯨꯅ ꯀꯨꯊꯥꯞ ꯆꯪꯈ꯭ꯔꯕꯗ ꯃꯦꯝꯆꯥ ꯇꯣꯂꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯌꯦꯡꯉꯣꯏ ꯇꯣꯂꯣꯝꯕ, ꯏꯅꯦꯁꯦ ꯑꯍꯜ ꯊꯪ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯔꯝꯂꯅꯤ ꯌꯦꯡꯉꯨ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯋꯥꯔꯕꯁꯨ ꯋꯥꯗꯕ ꯁꯥꯔꯤꯕꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯋꯥꯔꯕꯁꯨ ꯋꯥꯗꯕ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ, ꯇꯧꯔꯨꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯈꯪꯗꯦ ꯏꯇꯩꯃ, ꯏꯃꯥꯁꯦ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ? ꯏꯅꯦꯅ ꯇꯧꯔꯤꯕꯁꯦ ꯆꯤꯝꯕꯥꯜꯗꯗꯤ ꯋꯥꯗꯦ ꯍꯥꯏꯁꯤꯟꯅꯔꯒ ꯑꯍꯜ ꯑꯣꯏꯔꯒ ꯆꯍꯤ ꯌꯥꯝꯂꯛꯂꯒ ꯄꯥꯡꯀꯜ ꯁꯨꯝ ꯀꯟꯈꯠꯂꯛꯄ ꯃꯤꯕꯨ ꯀꯥꯏꯗ ꯂꯩꯔꯨꯒꯗꯒꯦ? ꯌꯦꯡꯉꯨ ꯇꯣꯂꯣꯝꯕ, ꯏꯇꯩꯃꯅ ꯂꯥꯛꯂꯤꯕꯁꯦ ꯏꯅꯦꯒ ꯑꯩꯈꯣꯏꯗꯤ ꯋꯥ ꯑꯃ ꯈꯟꯅꯔꯤꯌꯦ ꯅꯪꯒꯤꯗꯃꯛ꯫ ꯑꯩꯒꯤ ꯃꯔꯝꯒꯤ ꯑꯣꯏꯔꯗꯤ ꯃꯧ ꯊꯤꯕꯒꯤ ꯋꯥ ꯑꯣꯏꯔꯤꯅꯤ ꯏꯇꯩꯃ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯏꯅꯦꯅꯅꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯄꯪꯂꯩꯗ ꯂꯩꯕꯅꯤꯗ, ꯅꯨꯄꯤ ꯑꯃꯇ ꯎꯕ ꯌꯥꯗꯦ, ꯃꯃꯧ ꯑꯣꯏꯖꯔꯒꯦꯁꯤꯅ ꯑꯉꯥꯎꯕꯤꯒꯨꯝꯅꯤ꯫ ꯃꯤꯒꯤ ꯂꯝꯕꯤꯗ ꯆꯠꯆꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯗꯨꯅ ꯆꯩ ꯆꯥꯗꯗꯤ ꯈꯛ ꯏꯇꯩꯃ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯏꯇꯩꯃ? ꯑꯣ ꯑꯔꯥꯞꯄꯒ ꯅꯠꯇꯤꯌꯦ, ꯏꯇꯩꯃꯒꯤ ꯈꯨꯜꯗꯒꯤꯅꯤ꯫ ꯉꯁꯤꯁꯦ ꯏꯅꯦꯒ ꯑꯩꯈꯣꯏꯅꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯂꯨꯔꯤꯅꯤ, ꯅꯨꯄꯤ ꯃꯌꯨꯝꯒꯗꯤ ꯋꯥꯕꯨ ꯂꯣꯏꯅꯔꯕꯒꯨꯝꯕꯅꯤꯗ꯫ ꯑꯣ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯇꯩꯃ, ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕꯃꯨꯛꯁꯨ ꯀꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ? ꯇꯣꯂꯣꯝꯕ, ꯏꯅꯦꯒ ꯑꯩꯈꯣꯏꯅꯤꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯈꯟꯅꯗꯕꯗꯤ ꯅꯠꯇꯦ꯫ ꯈꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯕꯃꯨꯛ ꯃꯥꯏꯒꯁꯦ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯒ ꯊꯃꯣꯏꯃꯨꯛ ꯀꯥꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯤꯔꯦꯕ ꯏꯇꯩꯃ꯫ ꯇꯣꯂꯣꯝꯕ, ꯏꯇꯩꯃꯒꯤ ꯋꯥꯁꯦ ꯏꯊꯟꯇꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯠꯇꯦꯀꯣ, ꯏꯅꯦꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯃꯄꯤꯗꯨ ꯎꯔꯒ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯃꯒꯤꯗꯃꯛ ꯏꯅꯦꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯉꯤ ꯏꯇꯩꯃ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯤꯅ ꯍꯪꯒꯣꯏꯔꯕ ꯏꯁꯛꯁꯦ ꯃꯁꯤꯅ ꯑꯩꯕꯨ ꯃꯥꯏꯊꯤꯍꯜꯂꯤ꯫ ꯑꯊꯤꯕ ꯙꯥꯇꯨ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯔꯛꯄ ꯃꯥꯟꯗ꯭ꯔꯅꯤ ꯏꯇꯩꯃ ꯑꯩꯒꯤ ꯁꯛꯇꯝꯁꯦ꯫ ꯐꯖꯕ ꯑꯊꯤꯕ ꯍꯥꯏꯕꯁꯦ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤꯅꯦ, ꯅꯪꯁꯨ ꯃꯤꯅꯤ, ꯅꯨꯄꯥꯅꯤ, ꯀꯅꯥꯅ ꯅꯪꯕꯨ ꯃꯤ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯏꯁꯥꯒꯤ ꯁꯛꯇꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯍꯟꯕꯗꯨꯗꯤ ꯄꯥꯡꯗꯕ ꯃꯤ ꯅꯠꯇ꯭ꯔꯅꯤ ꯇꯣꯂꯣꯝꯕ, ꯏꯇꯩꯃꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯍꯥꯏꯔꯤꯉꯩ ꯀꯨꯊꯥꯞꯁꯨ ꯃꯈꯨꯠꯇ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩ ꯃꯦꯝꯆꯥ, ꯁꯤꯁꯦ ꯍꯩ ꯆꯥꯁꯤꯁꯦ꯫ ꯏꯕꯨꯡꯉꯣ, ꯁꯤ ꯅꯪꯁꯨꯅꯦ ꯆꯥꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯣ ꯏꯆꯥꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ? ꯏꯃꯥ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤꯁꯤꯇꯪꯗꯤ ꯅꯪꯕꯨ
Imana haribase yahaningida. Ma aibu kari tau haibano. Ho nupi masaduga ne nangbu amuktang unaruso haibabu Imana nangbu ne chatlaningiba sese handakisina aroibu oirasi matungdi Imana ngonda ne amuk hana asigumba yathangase hararoise handakisi matangdi imagi yathangni khana nang ikairabasu ikaina nupa thokna amuktangni satloibu ima nasaibu imabu nangna lanasu khakkhanganu ko imagi buga aibu tamthi hainasu khanganu imagi di isana toktani nangna yum leptuna nungai phana leibado imana uning ine he imagi tolomba nangna thengnariba lona khangliba nungai triba khudingma madudagi imagi thamoi nusida phungdokpam tamtokpam khangda phumsinduna thamlaga khangli maisak asina heni helamgani ne imana siliba pumnamak ase imana nangbu nusibadagi silibani koibugo ma nasana wakal ek tarakpadagi imana haibu khudingmak yaduna lakningasibaw masida imana ningma thungdabong su leiribra imana haibu indi haibigi wafamdi nate ibugo heigi ningmasi thungnabagidamak haibusu nate masidi punsirolni ne imagi tolomba masa khangdaba leisabi kay yengluri kananasu ibu makoigi punsi khoroi oiningde luhonglani haina waroi potpuri madusu nupa topa madam hita senki masidabu nasa aina nupi thibigi asamuk tawrukidrani ma madu pumnamak haukhri loina kauthokro isana makoida lalubadi natedana sese nangnya imana haribase amuktangdi yaruko imagi tolomba ima manghanga kaya nungaideda mangul oigadong mate fazarba leikol amada lei jamun sai leisingdubu aina heke haiduna manak changsilubada makok ngakta ngaikibgum tawe itaima aidi yazaningdeda kaisu khalunu se inawgi mangsidine mangol oigadong mangni koyet mathakta lei khuzok saitharamdaigi mangni itaimagi wakalna sagatpagi mangi mangphangdubududi patse adubu asengba taibangsidadi madu oigani da nawdi thazadi kudhapna imagi bunga handaki simatadi isagi mai paku oizaro nama igina ne ningma thongba haibadu oizarasano imagi bunga nang nubi masaduga unaruroko parima imana phaikhanbado tawbiro nasasasaragi tas aduni dana nupa masa haiside ima pele hai mimsa ine pele hai asumna ahal masani waphamna yanaba puraklabada tolomba ikaina abethoibu unaba laklammi mamai non khatpa ngamjada tapna sum changlakpa ubada kaina hal harau tolombu kausinduna pida amada phamhalli ibungo sesi somda lengsila o abethoi sunya saga semlibuni puthoraklani ye nakhoi ningthina wari sanauko phaniba imagi thoi nangbu sa semba loijibro thora unya ibungo ima imungda ukta sanglukhige ko nang heksum phamlamuko yanima nasa sum leijaramge haiduna kainahal sangkhrabada abethoisu masaga do nana kiraga moli tapna thoraklammi tolombadi mihulga sujabana traponi mamai min humang kaduna phamlambadagi khara masado sumcha thokse mamai du lotna bu honazai abethoisu sado tolombuda pirai haita semjaba chasi matang harau thakpi si somda leijari yam phani thaksagi yani adum thambiyo karigino somna luktharaga mai leithoktuna phambiribadu ba yani ai sumaina sum phamjagi aibu aina bidabagi matawra madumudi nasadi sumaina phambasi aigi aina zabini hangbiningba haibiningba loina haibiyo ai sum tazagi aina haiba khumbayo pakhummakai loina haijagi khumjagi chado thakpiyo ingkrani haurbasu hautrabasu khasiktadi thakpiyo haurongani da haunu semlibabu karigi haroiduno thaksagi somgi mingdo tolom baibibani ko chahisu khasik heli tajai maramsina ta tolom baina kaujaragi
ꯍꯣꯏ ꯌꯥꯝ ꯐꯅꯤ ꯀꯧꯕꯤꯌꯨ ꯁꯣꯝꯒꯤꯅ ꯑꯕꯦꯊꯣꯏ ꯍꯥꯏꯅ ꯀꯧꯏ ꯈꯪꯖꯔꯦ ꯏꯃꯥ ꯄꯥꯕꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯊꯣꯏ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯗꯨꯃꯛ ꯀꯧꯖꯔꯒꯦ ꯌꯥꯅꯤꯀꯣ ꯆꯍꯤꯗꯣ 38 ꯍꯥꯏꯕꯅꯤꯀꯣ ꯑꯍꯣꯏ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯍꯤ 38 ꯁꯨꯖꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕꯗꯤ ꯍꯟꯗꯛ ꯊꯥ ꯑꯁꯤꯗꯒꯤ 38 ꯄꯥꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯖꯕꯅꯤ ꯑꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯌꯨꯝ ꯄꯥꯟꯕꯤꯔꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯕꯨ ꯌꯥꯅꯤ ꯍꯥꯏꯖꯒꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯏꯇꯣꯝꯇꯅ ꯄꯥꯟꯕꯗꯤ ꯌꯥꯗꯦ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯆꯪꯏ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯂꯩꯖꯗꯕꯒꯤ ꯌꯨꯝ ꯄꯥꯟꯖꯗꯕꯅꯤ ꯍꯥꯏꯖꯒꯦ ꯅꯨꯄꯥꯅꯕꯨ ꯉꯝꯅꯕ ꯊꯤꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯒꯗꯧꯕꯤꯗꯣ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯖꯅꯕ ꯍꯣꯏ ꯈꯜꯂꯦ ꯑꯩꯁꯨ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒꯁꯨ ꯑꯩ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯝꯂꯔꯣꯏ ꯈꯪꯂꯕꯗꯨꯗꯗꯤ ꯈꯜꯂꯨꯗꯕꯅ ꯐꯗꯧ ꯃꯥꯜꯂꯕ ꯌꯥꯝꯕꯁꯨ ꯅꯠꯇꯕ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯃꯈꯛ ꯃꯃꯧ ꯄꯥꯝꯖꯕꯗꯨꯕꯨ ꯊꯨꯡꯍꯜꯂꯔꯣꯏꯒꯦ ꯈꯟꯕꯤꯔꯕ꯭ꯔꯣ ꯃꯗꯨꯗꯤ ꯏꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯋꯥꯠꯄꯒꯤ ꯃꯥꯜꯂꯤꯀꯣ ꯍꯥꯏꯔꯤꯕꯗꯨꯃꯗꯤ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯖꯅꯤꯡꯗꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯀꯥꯏ ꯑꯩ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯗꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ ꯏꯃꯥꯕꯨ ꯃꯤꯔꯥꯏꯕ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗꯕꯒꯤ ꯋꯥꯈꯜꯗꯤ ꯑꯩ ꯉꯁꯤꯐꯥꯎ ꯈꯟꯗ꯭ꯔꯤ ꯈꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯗꯦ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯌꯥꯊꯪ ꯏꯜꯂꯒꯦ ꯈꯟꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯁꯣꯝꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯛꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ ꯏꯃꯥꯒꯤ ꯌꯥꯊꯪꯅ ꯑꯔꯣꯏꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯇꯥꯛꯄꯤꯔꯛꯏ ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯣꯏꯕꯤꯔꯕꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯁꯣꯝꯒꯤ ꯃꯥꯡꯊꯣꯟ ꯆꯤꯟꯗꯨꯅ ꯐꯝꯕ ꯉꯝꯖꯗ꯭ꯔꯤꯕ ꯂꯩꯊꯣꯛꯂꯒ ꯂꯩꯖꯔꯤꯕꯁꯤꯅꯤ ꯑꯩꯉꯣꯟꯗ ꯃꯤꯑꯣꯏꯕꯅ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝꯒꯤ ꯑꯋꯥꯠꯄ ꯂꯩ ꯄꯣꯛꯄꯗꯒꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯁꯛꯊꯤꯕ ꯍꯥꯏꯕꯁꯤꯁꯨ ꯁꯣꯏꯅꯥꯏꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯃꯥꯏꯊꯤꯅꯔꯤꯕꯁꯦ ꯃꯤꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯈꯔ ꯂꯩꯕꯒꯤ ꯈꯨꯗꯝ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤꯀꯣ ꯇꯥ ꯇꯣꯂꯣꯝꯕ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯁꯣꯏꯅꯥꯏꯔꯕ ꯃꯤꯑꯣꯏꯕꯅꯤꯗ ꯍꯣꯏ ꯃꯗꯨꯒꯤ ꯋꯥꯗꯨꯃꯗꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯏꯁꯥꯒꯤ ꯑꯣꯏꯅꯕꯨꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯈꯪꯖꯔꯤ ꯊꯃꯣꯏ ꯁꯣꯛ ꯃꯥꯟꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯕꯨ ꯀꯨꯏꯅ ꯇꯥꯍꯟꯕꯤꯔꯅꯨ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯋꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯍꯜꯂꯤ ꯃꯄꯨ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤꯕ ꯍꯩꯇꯕ ꯏꯁꯣꯔ ꯑꯣꯏꯔꯝꯕꯒꯤ ꯃꯥꯁꯨ ꯃꯤꯋꯥ ꯈꯔ ꯑꯗꯨꯃꯛ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯕꯤꯌꯨ ꯊꯃꯣꯏ ꯃꯅꯨꯡꯗ ꯑꯩꯕꯨꯗꯤ ꯂꯨꯅ ꯅꯣꯛꯅꯕꯤꯅꯨꯀꯣ ꯃꯇꯝ ꯈꯔꯗꯤ ꯃꯥꯡꯃꯤꯟꯅꯔꯦꯗꯣ ꯁꯛꯈꯪꯅꯃꯤꯟꯅꯕꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯖꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯃꯤꯅ ꯃꯤꯕꯨ ꯅꯣꯛꯅꯕꯗꯤ ꯆꯨꯔꯨꯡꯕꯅꯤ ꯏꯁꯣꯔ ꯃꯥꯅ ꯑꯋꯥꯠꯄꯗꯅ ꯌꯣꯝꯅ ꯁꯦꯝꯕꯤꯔꯛꯂꯕꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯀꯅꯥꯕꯨꯁꯨ ꯅꯣꯛꯅꯖꯗꯦꯗ ꯐꯅꯤ ꯑꯩ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯌꯥꯝ ꯐꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯍꯌꯦꯡꯁꯤꯕꯨ ꯉꯥꯏꯍꯥꯛꯇꯪ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯠꯇ ꯁꯨꯝ ꯍꯣꯏ ꯐꯅꯤ ꯑꯩ ꯑꯋꯥꯡ ꯂꯩꯀꯣꯜꯗ ꯂꯥꯛꯆꯒꯦ ꯉꯥꯏꯕꯤꯔꯝꯃꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯃꯥꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯦ ꯇꯝꯖꯧꯔꯒꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯁꯨꯝ ꯂꯩꯖꯍꯧꯔꯤ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯇꯣꯂꯣꯝꯕ ꯍꯟꯈ꯭ꯔꯕꯗ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ ꯀꯩꯅꯥꯍꯜꯁꯨ ꯇꯍꯥ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯩ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏ ꯀꯝꯗꯧꯔꯦ ꯋꯥꯔꯤ ꯀꯝꯗꯧꯔꯦ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯟꯗꯛꯀꯤꯁꯤꯁꯨ ꯑꯣꯏꯅꯝ ꯅꯝꯗ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯌꯥꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯃꯤ ꯅꯪꯕꯣ ꯍꯩꯃ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯈꯨꯝꯃꯨꯁꯦ ꯑꯗꯨꯕꯨ ꯏꯃꯥ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯑꯩꯕꯨꯅꯦ ꯍꯌꯦꯡ ꯊꯣꯔꯛꯎ ꯎꯅꯁꯦ ꯍꯥꯏꯔꯝꯃꯤꯕ ꯍꯥ ꯑꯁꯦꯡꯕꯔꯥ ꯃꯤ ꯅꯪꯕꯣ ꯑꯗꯨꯃꯥꯏꯅ ꯑꯁꯦꯡꯀꯤ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯏꯁ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥꯗꯨ ꯌꯥꯔꯦꯀꯣ ꯅꯊꯃꯣꯏꯅ ꯌꯥꯔꯦꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯕ ꯍꯥꯏꯗꯨꯅ ꯕꯦꯊꯣꯏ ꯏꯀꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯀꯩꯅꯥꯍꯜ ꯍꯔꯥꯎꯖꯕꯅ ꯐꯟꯒ ꯍꯦꯛ ꯆꯣꯡꯗꯨꯅ ꯈꯨꯄꯥꯛꯀ ꯈꯨꯔꯗꯨꯅ ꯅꯣꯛꯆꯩ ꯄꯦꯜꯂꯦ ꯁꯤ ꯃꯉꯥꯏꯗꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕ꯭ꯔꯥ ꯂꯩꯕꯅꯤꯗ ꯍꯥꯏꯌꯣ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯈꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯑꯗꯨꯛ ꯍꯔꯥꯎꯏꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯅꯨꯄꯥ ꯐꯪꯂꯕ꯭ꯔꯣ
ꯅꯪꯅ ꯑꯗꯨꯛ ꯇꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕꯗꯨꯕꯣ? ꯍꯣꯏꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯆꯦꯒꯤ ꯅꯨꯄꯥ ꯍꯟꯗꯛꯇꯤ ꯐꯪꯂꯦꯅꯦꯍꯦ. ꯑꯣ, ꯑꯩꯁꯨ ꯈꯜꯂꯦꯕ. ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯇꯩ ꯃꯔꯝ ꯂꯩꯇꯦꯕ. ꯍꯩ, ꯅꯪꯅꯦ ꯂꯩꯅꯨ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠ. ꯍꯌꯦꯡꯁꯦ ꯅꯆꯦꯒꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯨꯁꯨ. ꯆꯠꯂꯣ. ꯏꯃꯥꯅꯅꯦ ꯃꯥꯕꯨ ꯂꯥꯛꯎ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ. ꯆꯠꯂꯨ ꯆꯠꯂꯨ. ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯆꯠꯂꯨꯏ. ꯍꯣꯏ, ꯆꯠꯂꯨꯒꯦ. ꯄꯨꯔꯒ ꯂꯥꯛꯀꯦ. ꯏꯃꯨꯡꯗꯅꯦ ꯈꯨꯔꯨ ꯏꯃꯥꯒꯤ ꯈꯨꯕꯥꯛꯀꯗꯣ. ꯆꯠꯂꯨ. ꯏꯌꯥꯅꯨꯄꯥ ꯐꯪꯕꯒꯤ ꯍꯔꯥꯎꯔꯤꯅꯦꯗꯤ ꯈꯪꯗꯕꯅꯤꯅ ꯃꯤꯅ ꯎꯔꯒ ꯏꯃꯥꯕꯨ ꯉꯥꯎꯔꯦ ꯍꯥꯏꯅꯅꯦ ꯁꯟꯗꯣꯛꯈ꯭ꯔꯅꯤ ꯁꯣꯏꯗꯅ. ꯑꯩ ꯆꯠꯂꯦ. ꯏꯃꯨꯡꯗ ꯆꯪꯉꯨꯀꯣ ꯏꯃꯥ. ꯍꯥꯏꯔꯝꯂꯒ ꯌꯥꯏꯈꯣꯝꯕ ꯆꯠꯈ꯭ꯔꯕꯗ ꯀꯩꯅꯥꯍꯜ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯍꯦꯛ ꯊꯥꯔꯗꯨꯅ ꯍꯥꯏ. ꯍꯣꯃꯣꯏ ꯄꯥꯕ, ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯐꯪꯂꯦ. ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ. ꯆꯥꯎꯔꯦꯜ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦ ꯈꯪꯗꯨꯅ, ꯍꯩ ꯀꯔꯤꯅꯣ ꯃꯃꯥ ꯅꯪ ꯃꯇꯣꯏꯅꯔ ꯍꯥ? ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯤ ꯀꯩꯅꯣ ꯏꯌꯥꯅꯨꯄꯥ ꯐꯪꯗꯣꯔꯦ ꯍꯥꯏꯕꯅꯤ. ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯍꯟꯗꯛꯇꯤ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯍꯣ, ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯦ. ꯃꯃꯤꯡꯅ ꯇꯣꯂꯣꯝꯕ ꯀꯧꯏ. ꯂꯩꯈꯤꯗ꯭ꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯪꯂꯦꯝꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯌꯦ ꯃꯦꯝꯆꯥꯅ. ꯑꯗꯣ ꯅꯆꯥꯅꯨꯄꯤꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ? ꯃꯣꯏ ꯄꯥꯕ, ꯅꯆꯥꯅꯨꯄꯤꯁꯨꯅꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯕꯅꯤ. ꯌꯥꯔꯕꯅꯦ ꯃꯤ. ꯐꯔꯦ. ꯃꯁꯥꯕꯨ ꯌꯥꯅꯖꯔꯕꯅꯤ. ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯍꯥꯏꯗꯨꯅꯤ. ꯃꯣꯏ ꯄꯥꯕ, ꯏꯆꯥꯅꯨꯄꯤꯁꯤ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯏ. ꯍꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯂꯩꯍꯧꯔꯔꯣꯏꯗꯔꯦꯗꯀꯣ ꯌꯨꯝ ꯑꯁꯤꯗ. ꯅꯪꯅꯒ ꯆꯠꯈ꯭ꯔꯕꯗꯤ. ꯏꯆꯦ, ꯃꯃꯥꯅ ꯑꯃꯨꯛ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯔꯥꯎꯍꯧꯗꯥꯏꯅꯦ ꯅꯪꯕꯣ. ꯀꯔꯤꯅೋ ꯑꯃꯨꯛ ꯀꯧꯈꯠꯂꯛꯂꯤꯕꯁꯤꯅ? ꯏꯔꯣꯏ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯧꯗꯣꯡ ꯑꯍꯜꯂꯦ ꯍꯥꯏꯗꯣ ꯅꯪ ꯇꯧꯔꯦꯀꯣ. ꯆꯠꯂꯨ. ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ. ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯏꯆꯥꯒꯤ ꯎꯠꯄꯣꯠꯀꯥꯇꯣ ꯂꯥꯡꯕ ꯍꯧꯖꯤꯟꯕꯗꯤ ꯐꯔꯕꯅꯤꯀꯣ. ꯏꯍꯦ, ꯀꯩꯅꯥꯍꯜ ꯅꯪ ꯃꯇꯣꯏꯅꯔ ꯍꯥ? ꯑꯣ ꯍꯣꯏ, ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦꯍꯦ. ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯗꯅꯦ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯇꯣꯂꯣꯝꯕ ꯑꯃꯗꯤ ꯑꯕꯦꯊꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯠꯀ ꯃꯤꯆꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯖꯗꯨꯅ ꯎꯅꯔꯝꯃꯤ. ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯔ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕꯗ ꯑꯔꯩꯕ ꯅꯥꯄꯤ ꯃꯈꯩ ꯐꯣꯏꯔꯤꯕꯗꯨ ꯎꯕꯗ ꯇꯣꯂꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯕ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡ ꯂꯦꯟꯅ ꯂꯩꯅꯨꯗ ꯍꯥꯏ. ꯂꯩꯅꯨ, ꯌꯦꯡꯉꯨꯇꯣ. ꯑꯊꯦꯡꯕꯗ ꯄꯥꯜꯍꯧꯕ ꯕꯁꯟꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯅꯤꯁꯦ ꯅꯥꯄꯤꯒ ꯐꯣꯏꯗꯠꯅꯈ꯭ꯔꯦꯗꯣ. ꯑꯁ, ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯎꯅꯍꯜꯂꯝꯗꯧꯅꯦ ꯑꯩꯁꯦ. ꯑꯗꯨꯗꯤ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯏꯪꯈꯣꯜ ꯅꯥꯄꯤ ꯐꯣꯏꯗꯅ ꯁꯥꯎꯕꯗꯣ ꯑꯅꯤꯁꯤꯗ ꯂꯣꯏꯅ ꯐꯣꯏꯍꯟꯕ ꯌꯥꯔꯗꯧꯅꯦꯕ. ꯇꯥꯂꯩꯁꯤꯔ, ꯅꯪꯁꯨ ꯃꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯖꯕꯁꯤꯗ ꯀꯜꯂꯛꯏꯔꯣ? ꯌꯥꯔꯤꯕꯨꯡꯉꯣ ꯅꯪꯁꯨ ꯅꯇꯨ ꯑꯃ ꯀꯣꯛ ꯊꯤꯔꯣ. ꯅꯗꯥꯎ ꯈꯨꯃꯨꯊꯣꯛ ꯄꯥꯈꯪ ꯁꯥꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯐꯪꯈ꯭ꯔꯤ. ꯅꯪꯗꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎ? ꯏꯁ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯂꯩꯅꯨ. ꯅꯪ ꯂꯧꯔꯗꯧꯅꯦ ꯑꯩꯗꯤ. ꯀꯔꯤ? ꯈꯨꯄꯥꯛꯁꯤꯡ ꯊꯣꯡꯕ꯭ꯔꯣ ꯅꯪ ꯇꯥꯁꯤꯡꯂꯦꯟ? ꯃꯤꯍꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯖꯩ ꯈꯪꯂꯕ꯭ꯔꯣ? ꯃꯁꯛꯁꯤꯒ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕ ꯍꯩꯕꯁꯨ ꯁꯥꯔꯗꯅ. ꯍꯩ ꯃꯩꯇꯠꯄꯤ, ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ. ꯅꯪ ꯂꯧꯗꯧ ꯁꯔꯨꯛꯅꯦ ꯌꯣꯡ ꯑꯃ ꯐꯥꯔꯒ ꯍꯤꯛꯄꯤꯗꯨꯝ ꯀꯥꯏꯖꯔꯨꯒꯦ, ꯑꯉꯧꯕꯤꯁꯤꯗꯤ. ꯍꯣꯏ ꯌꯥꯔꯦ, ꯂꯥꯛꯑꯣ. ꯑꯅꯤꯁꯦ ꯋꯥꯔꯤ ꯀꯣꯏꯃꯟꯈ꯭ꯔꯦ. ꯆꯤꯡꯃꯥꯏꯒꯤ ꯂꯩꯀꯣꯜꯁꯦ ꯃꯔꯨ ꯀꯣꯛꯄ ꯇꯥꯔꯦ. ꯃꯈꯣꯏꯅꯤꯅ ꯐꯣꯏꯕꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯉꯁꯤ ꯈꯨꯃꯨꯊꯣꯛꯄꯤ ꯑꯕꯦꯊꯣꯏ ꯃꯥꯒ ꯆꯥꯟꯅꯖꯕ ꯇꯣꯂꯣꯝꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯕꯗ ꯑꯋꯣꯡ ꯑꯋꯨꯟꯅ ꯇꯦꯛꯄ ꯃꯈꯩ ꯄꯨꯗꯨꯅ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯗꯣꯂꯥꯏꯊꯛꯇ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯃꯥꯟꯖꯀꯥꯗ ꯆꯠꯈꯤ. ꯑꯔꯪꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠꯄꯨ ꯃꯅꯤꯅꯤ ꯈꯜꯂꯨꯕ ꯂꯩꯆꯤꯜ ꯃꯥꯗꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯇꯨꯅ ꯀꯞꯇꯨꯅ ꯃꯗꯨꯝ ꯁꯣꯜꯍꯧꯏ. ꯅꯪꯕꯨ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯔꯨꯕ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯗꯤ ꯅꯨꯡꯉꯥꯏꯕꯗꯅ ꯅꯁꯔꯨꯛ ꯑꯣꯏꯈ꯭ꯔꯦ. ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯨꯃꯤ ꯊꯥꯔꯤꯛ ꯊꯝꯍꯥꯗꯤ ꯑꯍꯦꯟꯕꯗ ꯊꯤꯗꯨꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯀꯥꯗ ꯌꯦꯠꯈ꯭ꯔꯦ. ꯑꯕꯦꯊꯣꯏ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ ꯍꯥꯏꯗꯨꯅ ꯁꯨꯁꯨꯠ ꯀꯞꯂꯤꯉꯩ ꯀꯣꯟꯗꯨꯝꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯤꯕꯨꯡꯉꯣ, ꯅꯨꯄꯤ ꯁꯛꯐꯝ ꯅꯨꯄꯤꯒꯤ ꯆꯦꯍꯔꯥ ꯌꯦꯡꯂꯒ ꯆꯣꯞꯆꯕ ꯅꯪꯁꯦ ꯈꯔꯗꯪ ꯅꯠꯇꯦ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯥꯜꯂꯕ ꯖꯥꯠꯅꯤ. ꯀꯞꯄꯅꯨꯋꯣ, ꯎꯕꯤꯔꯣꯏ, ꯆꯠꯁꯤꯜꯂꯛꯑꯣ. ꯑꯁꯨꯝ ꯇꯧꯅ ꯊꯃꯣꯏ ꯁꯦꯡꯖꯕꯤ ꯑꯕꯦꯊꯣꯏꯗꯤ ꯈꯨꯃꯨꯊꯣꯛꯂꯕꯁꯨ ꯇꯣꯂꯣꯝꯕꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.